ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ ꯆꯦꯟꯕꯤꯔꯁꯤꯅ ꯏꯀꯣꯡꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯊꯟꯅꯇ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯋꯥꯈꯜꯅ ꯃꯪꯂꯔꯗꯨꯅ ꯄꯥꯟꯊꯣꯏ ꯃꯊꯃꯣꯏꯅꯨꯡ ꯑꯗꯨꯗꯁꯨ ꯇꯥꯅꯤꯛ ꯇꯥꯅꯤꯛꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯣꯛꯈ꯭ꯔꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯇꯣꯡꯕ ꯍꯣꯏꯗ ꯆꯠꯂꯒ ꯇꯣꯡꯕꯒꯤ ꯃꯃꯥꯗꯨꯒ ꯂꯩꯃꯤꯟꯅꯔꯨꯔꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯤ ꯆꯥꯛ ꯑꯗꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯣꯏꯁꯤꯜꯂꯔꯗꯨꯅ ꯆꯥꯛ ꯊꯤꯕ ꯍꯧꯔꯛꯄꯒꯅꯤ ꯃꯄꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗꯒꯤ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯅ ꯈꯧꯗꯦꯝꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤꯕ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯌꯥꯏ ꯀꯥꯗꯣꯝꯗ ꯌꯦꯡꯂꯤ ꯃꯌꯥꯏ ꯀꯥꯒꯤ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯅ ꯊꯥꯜꯂꯒ ꯂꯩꯔꯔꯦ ꯃꯆꯤꯜꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ ꯁꯣꯟꯗꯦ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯃꯌꯥꯏ ꯀꯥꯒꯤ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩꯗꯨ ꯄꯥꯏꯔꯒ ꯃꯄꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ ꯃꯄꯥꯒꯤ ꯀꯥꯗꯨ ꯀꯥꯡꯈꯜ ꯐꯖꯅ ꯍꯨꯒꯠꯂꯒ ꯃꯍꯥꯛꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯀꯥꯡꯈꯜ ꯑꯗꯨꯃꯛ ꯊꯥꯊꯔꯒ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯀꯥꯡꯈꯜꯁꯤꯡꯗꯨꯁꯨ ꯈꯔ ꯃꯆꯤ ꯂꯦꯡꯂꯤ ꯕꯔꯞ ꯆꯪꯁꯤꯜꯂꯒ ꯀꯥꯡꯈꯜꯗꯨ ꯍꯨꯒꯠꯂꯒ ꯀꯤꯁꯤ ꯊꯥꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯊꯝꯂꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯊꯤꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯨꯠꯆꯥꯎ ꯑꯃꯅ ꯀꯣꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯆꯥꯛꯇꯨꯒꯤ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯤ ꯈꯨꯠ ꯃꯔꯝꯒꯨꯝꯕ ꯃꯔꯝꯁꯨ ꯇꯥꯔꯤ ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯁꯤꯡꯅꯕ ꯂꯥꯡꯇꯛꯅꯕꯇꯅ ꯊꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯀꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯄꯣꯛꯇ꯭ꯔꯤ ꯑꯩꯕꯨ ꯆꯥꯛꯁꯤꯕꯨ ꯁꯨꯃꯥꯏꯅ ꯊꯤꯔꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯄꯨꯈꯝꯗꯨꯗ ꯆꯐꯨꯗꯒꯤ ꯆꯥꯛ ꯈꯔ ꯑꯃꯨꯛ ꯀꯣꯠꯂꯦ ꯍꯥꯏꯔꯒ ꯍꯥꯞꯂꯤ ꯃꯇꯝ ꯑꯁꯤꯗꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯣꯝꯗ ꯇꯥꯎꯕ ꯍꯨꯏꯔꯦꯜ ꯀꯌꯥ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯀꯟꯅ ꯇꯥꯔꯛꯈꯤ ꯑꯃꯨꯛꯅ ꯈꯣꯟꯖꯤꯜ ꯑꯁꯣꯝꯗ ꯆꯦꯟꯊꯣꯛꯂꯒ ꯈꯣꯡꯕꯒꯨꯝ ꯇꯧꯔꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣꯅꯦ ꯍꯨꯏꯁꯤꯡꯁꯤꯅ ꯀꯟꯅ ꯈꯣꯡꯂꯤꯕꯁꯤꯕꯣ ꯌꯦꯟꯁꯥꯡꯒꯤ ꯍꯥꯏꯖꯜꯂꯦ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯅꯝꯂꯒ ꯆꯥꯔꯤ ꯆꯩꯔꯒ ꯁꯤꯗꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯄꯥꯏꯕ ꯇꯤꯃꯦꯟꯇ ꯃꯊꯛ ꯑꯗꯨꯗ ꯐꯖꯅ ꯁꯦꯠꯅ ꯌꯦꯞꯁꯤꯜꯂꯒ ꯊꯝꯂꯤꯕꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯪꯇꯥ ꯇꯥꯔꯛꯏ ꯀ꯭ꯔꯥꯡ ꯍꯥꯏꯗ ꯑꯃꯨꯛꯁꯨ ꯈꯪꯏ ꯔꯣꯞ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯇꯥ ꯑꯗꯨ ꯑꯃꯨꯛ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ ꯆꯥꯛꯇꯨꯁꯨ ꯇꯣꯛꯂꯕꯅꯤꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯦꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯍꯌꯦꯡ ꯐꯦꯡꯂꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯀꯥꯡꯈꯜ ꯊꯥꯔꯦ ꯍꯥꯏꯔꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯃꯒ ꯂꯩꯔꯦ ꯃꯅꯪꯒꯜ ꯑꯗꯨꯁꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯑꯣꯟꯅ ꯋꯥꯈꯜꯗꯁꯨ ꯇꯣꯡꯕꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯉꯥꯔꯤꯕ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯑꯁꯣꯝ ꯅꯥꯀꯜ ꯃꯄꯥꯜꯒꯤ ꯐꯛꯂꯥꯡꯗꯨꯗꯒꯤ ꯗꯣꯡ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯛꯄꯒꯨꯝ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯤ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯕ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯈꯨꯝꯃꯛꯄꯗꯤ ꯂꯩꯇꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯂꯛꯅꯒꯦꯗꯅ ꯂꯛꯅꯔꯤꯕ꯭ꯔꯥ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯣ ꯑꯩꯕꯨ ꯃꯅꯤꯡꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯕ꯭ꯔꯅꯦ ꯍꯥꯊꯨ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯤ ꯐꯖꯅ ꯑꯗꯨꯃꯛ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯃꯥꯏ ꯍꯨꯠ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯅꯤꯡꯊꯣꯡ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯊꯣꯡꯖꯥꯎꯗꯨ ꯃꯌꯥ ꯀꯥꯔꯤ ꯂꯩꯔꯝꯂꯤ ꯑꯁ ꯃꯃꯥꯡ ꯊꯣꯡꯁꯤꯗꯤ ꯑꯩꯗꯤ ꯂꯣꯟꯁꯤꯟꯕ ꯀꯥꯎꯔꯝꯂꯦꯗꯅ ꯆꯪꯂꯛꯂꯦ ꯍꯥꯏꯔꯒ ꯄꯣꯔꯣꯟꯗꯣ ꯁꯦꯠꯅ ꯊꯥꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯍꯥꯏꯔꯒ ꯇꯨꯝꯊꯔꯒꯦꯗꯅ ꯇꯧ ꯃꯤꯀꯨꯞꯁꯤꯗꯅꯤ ꯈꯪꯍꯧꯗ ꯙꯨꯞ ꯍꯥꯏꯗꯅ ꯃꯈꯣꯜ ꯑꯃ ꯃꯌꯥꯏ ꯀꯥꯗꯒꯤ ꯇꯥꯏ ꯀꯔꯤꯅꯣꯅꯦꯗꯅ ꯑꯃꯨꯛꯀꯁꯨ ꯈꯜꯂꯤ ꯍꯧꯒꯠꯂꯛꯇꯦ ꯃꯌꯥꯏ ꯀꯥꯗꯕꯨ ꯀꯔꯤ ꯇꯥꯅꯤꯡꯉꯥꯏ ꯄꯣꯠ ꯂꯩꯒꯦꯅꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯗꯗꯤ ꯅꯤꯡꯁꯤꯡꯉꯛꯏ ꯁꯖꯤꯒꯤ ꯃꯀꯣꯛꯇꯣ ꯑꯣꯏꯕ ꯇꯥꯏ ꯐꯨꯛ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ
ꯎꯔꯦ ꯁꯖꯤꯒꯤ ꯃꯀꯣꯛꯇꯣ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯂꯣꯡꯊꯣꯛꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯈꯨꯡꯀꯠꯂꯦ ꯍꯥꯏꯔꯒ ꯏꯔꯦꯟꯖꯅ ꯑꯃꯨꯛ ꯊꯦꯠꯂꯒ ꯊꯝꯃꯤ ꯃꯗꯨꯗꯒꯤ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯁꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯏ ꯁꯞ ꯂꯦꯞꯂꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯁꯤꯟ ꯀꯥꯟꯁꯤꯜꯂꯨꯔꯕꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯏ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ ꯆꯠꯂ ꯄ꯭ꯔꯞ ꯆꯪꯉꯛꯑꯦ ꯍꯥꯏꯔꯒ ꯍꯟꯗꯛꯃꯨꯛꯇꯤ ꯏꯔꯦꯟꯖꯅ ꯃꯍꯥꯛ ꯇꯨꯝꯂꯒꯦꯗꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯈꯤꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯁꯖꯤ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯖꯔ ꯖꯔ ꯃꯨꯁꯤꯟ ꯃꯨꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯈꯛ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯃꯍꯥꯛ ꯇꯨꯝꯂꯤꯕ ꯀꯥꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯊꯥꯜꯂꯤꯕ ꯃꯩ ꯄꯨꯝꯅꯃꯛ ꯐꯨꯠ ꯐꯨꯠ ꯂꯣꯏꯅꯃꯛ ꯃꯨꯠꯈꯤꯕꯅꯤ ꯑꯍꯤꯡ ꯁꯕꯨꯛꯀꯤ ꯃꯇꯝꯅꯤ ꯄꯥꯟꯊꯣꯏ ꯅꯤꯡꯁꯥ ꯁꯨꯔ ꯈꯪꯐꯨꯟ ꯐꯨꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯏꯀꯥ ꯀꯥꯡꯉꯩ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯩꯗꯤ ꯄꯨꯡ ꯑꯃꯃꯝꯃꯒ ꯂꯩꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯅ ꯃꯉꯛꯁꯤꯡꯁꯤꯗ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯒꯤ ꯅꯤꯡꯁꯥ ꯁꯣꯔ ꯐꯨꯟꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯄꯅꯤ ꯅꯤꯡꯁꯥ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ ꯃꯍꯥꯛꯀꯤ ꯐꯝꯖꯤꯟ ꯑꯗꯨꯗ ꯃꯩꯈꯦꯠ ꯍꯦꯛ ꯊꯝꯕꯗꯨ ꯃꯥꯔꯛꯄꯗ ꯃꯩꯈꯦꯠ ꯃꯆꯥꯛ ꯑꯃꯈꯛ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯈꯦꯠꯂꯦ ꯍꯥꯏꯔꯒ ꯊꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯃꯃꯤꯅ ꯁꯪꯁꯪ ꯎꯍꯧꯔꯕꯅꯤ ꯈꯣꯡ ꯊꯥꯡꯗꯣꯛꯂꯒ ꯊꯣꯛꯈꯤꯕ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯃꯩꯈꯦꯠ ꯃꯆꯥꯗꯨ ꯃꯨꯠꯇꯧ ꯇꯧꯔꯤ ꯃꯗꯨꯗꯒꯤꯗꯤ ꯐꯠ ꯂꯥꯎꯅ ꯄꯨꯗꯣꯜ ꯑꯗꯨꯗ ꯈꯦꯠꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯌꯥꯏ ꯀꯥꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯄꯥꯒꯤ ꯀꯥꯗꯨꯗꯒꯤ ꯏꯐꯣꯡ ꯐꯣꯡꯅ ꯅꯥꯍꯦꯔꯛꯄꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯅꯤ ꯃꯁꯥ ꯍꯦꯟꯅ ꯀꯤꯔꯤꯕ ꯃꯄꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯪꯈ꯭ꯔꯕꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯄꯥꯕꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯎꯔꯤ ꯁꯤꯈ꯭ꯔꯕ ꯃꯄꯥ ꯂꯨꯈꯣꯏ ꯑꯗꯣ ꯐꯤꯕꯝ ꯃꯑꯣꯡ ꯇꯥꯗꯅ ꯅꯥꯍꯦꯔꯦ ꯍꯥꯏꯔꯒ ꯀꯨꯆꯨꯒ ꯃꯨꯔꯤ ꯇꯥꯏꯐꯦꯠ ꯇꯥꯈꯩ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯝꯂꯤꯕ ꯃꯉꯣꯟꯗꯁꯨ ꯃꯃꯤꯠ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯉ ꯌꯦꯡꯂꯛꯂꯤ ꯄꯥꯕꯥ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯜꯂꯤ ꯋꯥꯈꯜꯗ ꯑꯣꯏꯗꯦ ꯈꯩ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯃꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯤ ꯆꯤꯔꯨꯝ ꯄꯥꯜꯂꯗꯅ ꯁꯖꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯦꯠꯂꯒ ꯐꯛꯂꯥꯡ ꯑꯗꯨꯒ ꯄꯥꯔꯅ ꯋꯥꯡꯅ ꯉꯛꯈꯤ ꯆꯞꯄꯒ ꯊꯥꯡꯒꯠꯂꯤ ꯇꯧꯅ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯦ ꯄꯥꯟꯊꯣꯏ ꯃꯃꯤꯠ ꯑꯗꯨꯅ ꯃꯄꯥ ꯂꯩꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯤ ꯁꯤꯈ꯭ꯔꯦ ꯈꯪꯈ꯭ꯔꯕꯁꯨ ꯎꯔꯤ ꯐꯤꯕꯝ ꯃꯑꯣꯡ ꯇꯥꯗ꯭ꯔꯕ ꯃꯄꯥ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯣꯛꯈꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯟꯅ ꯃꯉꯛ ꯁꯝꯅꯨ ꯃꯦꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯆꯩꯅꯥ ꯈꯨꯜꯂꯗꯨꯒ ꯀꯔꯤꯒ ꯃꯁꯥꯗꯨ ꯊ꯭ꯔꯥꯛ ꯂꯦꯛꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯉꯟꯕꯗꯅꯤ ꯃꯃꯤꯠ ꯀꯛꯂꯥ ꯍꯥꯏꯔꯤ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯃꯄꯥꯒꯤ ꯑꯀꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯊꯥꯡꯖꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯏꯟꯊꯣꯛꯏ ꯑꯗꯨ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯑꯀꯣꯏꯕꯗꯒꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗ ꯃꯍꯥꯛ ꯃꯁꯥꯃꯛꯁꯦ ꯃꯌꯥꯏ ꯀꯥꯒꯤ ꯂꯝꯌꯥꯏ ꯑꯗꯨꯃꯛꯇꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯦ ꯍꯥꯏꯔꯒ ꯃꯄꯥꯜꯗꯨꯗ ꯆꯦꯟꯊꯣꯔꯛꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯀꯤꯅ ꯅꯤꯡꯁꯥꯁꯨ ꯃꯄꯤ ꯍꯣꯡꯉ ꯌꯦꯡꯂꯤ ꯑꯉꯥꯟꯕ ꯃꯍꯥꯛꯅ ꯄꯨꯡꯉꯥꯟ ꯉꯥꯜꯗꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯔꯦꯡꯕꯥꯟꯗꯨꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯈꯪꯉꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯅꯣ ꯂꯥꯛꯂꯝꯂꯤꯕ ꯇꯣꯡꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯥꯃꯨꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯒꯦꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯩꯗꯤ ꯈꯪꯂꯨꯔꯦ ꯏꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯦ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯕꯗꯒꯤ ꯍꯥꯏꯔꯤꯕꯅꯤ ꯇꯥꯃꯨꯕꯤꯁꯨ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯊꯟꯗꯒ ꯂꯩꯕꯗꯨꯗ ꯅꯪ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯕ ꯑꯣꯏꯔꯝꯅꯤꯁꯦ ꯂꯥꯛꯑꯣ ꯏꯅꯦꯒꯅꯦ ꯃꯪꯒꯣꯜꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯅꯦ ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯈꯔ ꯇꯝꯒꯦꯗꯨꯅ ꯂꯥꯛꯂꯤꯕꯅꯤ
mahak maya ka to mathak maka thak thak ngi sang si ai du sang ning re mangol adu phau adu tamubi na makut pairaga singkhalaga mangol machi du da fam ibema aina kare go mama khak ta badigi lakli bani na khumde adu makki na imung adom de yenga ga leiri do panthoi ngarangi mawong adu tabu kana na ki roi doriba tamubi na ibema shumdau bani na ha ai khoi gi na khul sigi nakanda saurara umanga ma leitra nungsu ashomda umanga se lalaga na tau tha pak aidana ama leibadu nang khangbra aidana manga khai aduda yamna haiba amaiba makhak lei hairina aduda muktang sele hairaga na ai nangi ta tongbogi maramda yenganingi laimit hale hairaga nanga muktang seminaru si haibra nangdi umanga dugi lambisu sa tanba toina salambani na khanglamani khale asai makai mahang ki laitil leiri imu sida hairi bado lagleri bitamu bi sina thoina ta da bugam to mathan ta leibogi wakal na pungkhan da khanjin mo oiramani khandok ladana adu tamu bi na hangli badu da mak mangat nongi yai hai bugam matama sida imu mashom dagi pop lawnga mayai ka du da mukta ki bagi makholta ine tu leiri hojiki makhol ta bra ina karino ne nangbo ayuk sida bo ine yengi se rob sanga ga yengi uri saji makok to taraga leiramni badu bema hairaga saji makok to mahang na puthori madu ubada amuk ke na ki khre masadu niklaga lei ine adu long thokro ayam na ki madu lai phata basien ma saji ni madu saru badagini ai khoi pa basu phibom mohong sadana sikriba mak masin ngang thoklakli bado phauba mak wakhal na khallu banati adu ngarang makok sirong pan saji gi mahong una maha ko mangak samet ki bado saji sidagi olak po oiramani si mahang na singna tuna hairiban ibema asnang wakhal du amuk ta phathau kai dorabagya nang pangkhal da khanjelaba male se mangol si da thamlamagi adu nangbu nasado yamna nungai trabadina la ini gi da leiro sila nakhoi gi yum sidane na thanda leibudu da oirini khunjin gi yum ga oire nipa na ha shu amata leiti nipi nang na khunga pu oina khunjin sida leire adunani ini ga ne yum da matam khara leiru si natraga na ne nang na nungai te hairaga su nakhoi gi yum sida ini ga hek leiminara su yai ini hairaga yengi tamubina aisho isani pai bungo do leita badagina ayum daga sanging drebema hausik lakli sisu ai amuk hanna sanging bagi wakan phauda dana soga loi lon silaga thamum laban bema ini kai haige da banu khangti prop changselai lepaga wakal mangliba tamubi ki manakta aduga panthoina ine adugidamakta di karisu khanbigano inena aidamakta haibiribadusu aibu nungsibibagi adugu ine ai wakhal na dinati yumsida kariguma mahausaga manadaba thau kharadi ngarang ahingsi thoi ai min pamuda ubusu nati masigi saji makoksidagi pumnamak thoglakpa oigani saji makokto pair laktuna sumang matola domda langkri taro maro olaga inkola do aida tag sumang matogi inkola madudagi ma dari yatuda makongya tharaga phamlaga panthoi hikna kaple tamu isu wakal nungai jabanati phamtharakle hairaga mahaksu themli do ashumna numitchigi makhoi sai sing saraba matungda nungthilgi matamatuda tauthapa ki maikai tamna laklam kana nu laklaiba tamubi amadi panthoini atopa tongbugi marup loi sing adudi tamubi na su haurudre nipi makhoi ni khak setlaga su yagani panglap lap mafam su nataba sibu haidan tei sing adudi matau tongbu hek mafam khangra mangki badagi mathong maram khangdana aduma yuda lai su dana mayum da tadana tudana lainara pangakte madudagi ni mahak na haurudriba suma lap khoi lapu khong khol di lap haure ine ngasi di ai khoi ni labli sibu yamna lapugum tawdra ibema
ꯁꯤ ꯂꯩꯔꯤ ꯎꯃꯪꯁꯤ ꯂꯥꯜꯂꯒ ꯑꯣꯏꯗꯣꯏꯅꯤꯗ ꯁꯤꯕꯨ ꯀꯌꯥꯝ ꯂꯥꯞꯆꯩ ꯍꯥꯏꯕꯅꯣ ꯁꯖꯤ ꯇꯥꯟꯕ ꯇꯣꯏꯅ ꯆꯠꯂꯤꯕ ꯁꯥꯗꯥꯟꯕ ꯆꯠꯂꯤꯕ ꯅꯪꯅ ꯂꯥꯞꯂꯕꯣꯏꯗ ꯅꯤꯡꯉꯕ꯭ꯔꯅꯦ ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯎꯃꯪ ꯑꯁꯤꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯄꯥꯟꯊꯣꯏꯒꯤ ꯃꯁꯥꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯔꯔꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯎꯃꯪ ꯑꯁꯤꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯁꯨ ꯅꯝꯂꯤ ꯎꯃꯪꯁꯤꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅꯅꯤ ꯈꯣꯡ ꯂꯝꯕꯤ ꯎꯃꯪꯁꯤꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅꯅꯤ ꯁꯂꯝ ꯂꯝꯕꯤ ꯐꯥꯠꯂꯒ ꯂꯩꯔꯤꯕ ꯃꯁꯤꯗꯕꯨꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯇꯥꯃꯣꯕꯤꯗꯤ ꯑꯀꯤꯕꯒ ꯑꯃꯠꯇ ꯌꯥꯎꯗꯈꯩ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯃꯆꯥꯅꯤꯄꯥ ꯇꯣꯡꯕꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯗꯁꯨ ꯅꯠꯇꯅ ꯄꯥꯟꯊꯣꯏꯗꯤ ꯃꯁꯥ ꯑꯁꯤ ꯐꯤꯕꯝ ꯃꯑꯣꯡ ꯑꯃ ꯇꯥꯗ꯭ꯔꯕꯅꯤ ꯃꯌꯨꯝꯗꯒꯤ ꯉꯔꯥꯡꯒ ꯀꯤꯈꯤꯕꯗꯨꯒ ꯃꯃꯥꯏ ꯃꯃꯤ ꯍꯨꯃꯥꯡ ꯏꯀꯥ ꯀꯥꯡꯉꯩ ꯑꯀꯣꯏꯕꯗꯨꯗ ꯀꯣꯔꯛ ꯀꯣꯔꯛ ꯀꯣꯏꯅ ꯌꯦꯡꯂꯤ ꯎꯃꯪꯁꯤꯁꯨ ꯐꯅꯌꯥꯝ ꯁꯥꯡꯉꯤ ꯂꯝꯂꯛꯀꯤ ꯁꯥ ꯃꯆꯥ ꯃꯆꯥ ꯀꯌꯥꯗꯤ ꯎꯃꯪꯁꯤꯒꯤ ꯃꯁꯤꯗ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯔꯤ ꯊꯤꯕ ꯂꯝꯍꯨꯏ ꯃꯆꯥ ꯃꯆꯥꯅꯆꯤꯡꯕ ꯑꯇꯣꯞꯄ ꯁꯖꯤ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ ꯎꯃꯪꯁꯤꯗ ꯁꯖꯤ ꯑꯃꯅꯤꯁꯨ ꯂꯀꯛ ꯂꯀꯛ ꯆꯦꯟꯕ ꯑꯣꯏꯅ ꯎꯔꯤ ꯋꯥ ꯉꯥꯡꯉꯝꯂꯤꯕ ꯇꯥꯃꯣꯕꯤꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯒ ꯑꯌꯦꯡꯕ ꯑꯃꯗꯤ ꯌꯦꯡꯂꯒ ꯂꯩꯊꯣꯛꯈ꯭ꯔꯤ ꯄꯥꯟꯊꯣꯏꯅ ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯔꯨꯗꯦ ꯏꯅꯦ ꯃꯁꯤꯗꯁꯨ ꯁꯖꯤꯒꯗꯤ ꯂꯩꯔꯤꯕꯣꯏꯔꯦ ꯇꯨꯇꯨ ꯑꯥꯗꯁꯨ ꯆꯣꯡꯉ ꯆꯠꯈ꯭ꯔꯦ ꯏꯕꯦꯝꯃ ꯄꯥꯟꯊꯣꯏ ꯑꯥꯗꯩꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯄꯥꯟꯊꯣꯏꯁꯨ ꯑꯀꯤꯕꯗꯣ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯅ ꯁꯖꯤꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯇꯥꯃꯣꯕꯤꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇꯁꯨ ꯂꯥꯞꯅ ꯎꯃꯪ ꯑꯗꯨꯒꯤ ꯎꯔꯛ ꯋꯥꯔꯛ ꯑꯗꯨꯗ ꯃꯁꯝ ꯃꯤꯁꯥꯡ ꯁꯥꯡꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯑꯃꯈꯛ ꯎꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯀꯔꯣꯝꯗꯅꯣ ꯌꯦꯡꯂꯤꯕꯗꯨꯕꯨ ꯎꯔꯦ ꯏꯅꯦ ꯎ ꯂꯦꯞꯀꯪ ꯑꯣꯏꯔꯝꯒꯅꯤꯌꯦ ꯁꯤꯕꯨ ꯃꯤ ꯑꯣꯏꯔꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯡꯕꯁꯤꯕꯨ ꯃꯅꯥꯒ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯔꯤ ꯀꯔꯤ ꯎꯄꯥꯝꯕꯤꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯏꯕꯦꯝꯃ ꯑꯩ ꯁꯨꯝ ꯀꯤꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯑꯁ꯭ꯋꯥꯏ ꯌꯧꯔꯒꯕꯨ ꯉꯁꯥꯏꯉꯩ ꯀꯤꯔꯝꯕꯗꯨꯕꯨ ꯈꯔ ꯐꯒꯨꯝ ꯇꯧ ꯃꯈꯣꯏꯅꯤꯗꯣ ꯑꯃꯅ ꯀꯤꯗ ꯑꯃꯅ ꯀꯤꯗ꯭ꯔꯕ ꯃꯇꯝꯗ ꯑꯃꯅ ꯀꯤꯕꯅꯤ ꯇꯧꯔꯦꯕ ꯃꯪꯗꯣ ꯂꯥꯟꯊꯣꯛꯂꯒ ꯂꯥꯛꯂꯤ ꯇꯥꯎꯊꯥꯄꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯦ ꯏꯀꯣꯛ ꯀꯣꯛꯏ ꯀꯔꯤꯒꯨꯝꯕ ꯑꯝꯇꯁꯨ ꯂꯩꯇꯦ ꯏꯅꯦ ꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ ꯏꯅꯦꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯣꯏꯅꯦꯍꯦ ꯏꯀꯣꯛ ꯍꯦꯛꯀꯣꯛꯂꯗꯅ ꯂꯝꯂꯦ ꯂꯝꯍꯥꯡꯁꯤꯗꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ ꯁꯤꯗꯕꯨ ꯂꯩꯌꯦꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯤꯅ ꯑꯩꯗꯤ ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛꯇꯣ ꯁꯨꯝ ꯂꯥꯛꯂꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯨ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯅ ꯎꯔꯛꯂꯤ ꯏꯅꯦ ꯑꯥꯗ ꯑꯍꯜ ꯑꯃꯈꯛꯇꯤ ꯂꯩꯔꯤꯕꯁꯤ ꯎꯕꯤꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯆꯤꯡꯈꯥꯏꯔꯤꯕꯁꯤ ꯌꯦꯡꯉꯨ ꯌꯦꯡꯊꯣꯛꯂꯕ ꯃꯇꯝꯗ ꯎꯔꯦ ꯇꯥꯝꯅ ꯈꯔ ꯇꯣꯡꯂꯞ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯈꯛ ꯎ ꯑꯀꯪꯕ ꯁꯤꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯈꯥꯏꯔꯔꯤꯕꯗꯨ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯏꯄꯨ ꯍꯥꯏꯗꯨꯅ ꯀꯧꯏ ꯐꯅ ꯀꯟꯅ ꯀꯧꯕꯅꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯇꯥꯔꯦ ꯑꯍꯜ ꯑꯗꯨ ꯃꯁꯛ ꯃꯑꯣꯡꯗꯣ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯈꯛꯅꯤ ꯆꯨꯝꯅꯒꯤ ꯃꯤꯑꯣꯏ ꯑꯇꯩꯒ ꯃꯥꯟꯅꯗꯕꯒꯨꯝ ꯇꯧꯏ ꯃꯅꯥꯇꯣꯟ ꯑꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯇꯦꯅꯋꯥꯒꯤ ꯃꯅꯥꯇꯣꯟꯒꯨꯝꯅ ꯃꯇꯣꯟ ꯑꯗꯨ ꯇꯨꯝꯊꯔꯤ ꯁꯥꯡꯊꯔꯒ ꯄꯤꯁꯨꯝ ꯐꯥꯎꯕ ꯉꯧꯔꯣꯛ ꯉꯧꯕꯅꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯁꯦꯠꯂꯝꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯑꯉꯛꯄ ꯑꯃꯒꯤ ꯐꯤꯕꯝꯅꯤ ꯗꯣꯛꯇꯔꯅꯒ ꯁꯦꯠꯄ ꯉꯧꯔꯕ ꯈꯨꯗꯥꯡ ꯁꯪꯕ ꯃꯇꯣꯜ ꯇꯨꯝꯊꯕ ꯐꯤꯖꯣꯜ ꯑꯗꯨꯅꯤ ꯃꯃꯤꯠ ꯑꯗꯨ ꯈꯨꯏꯖꯜꯂꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯛꯏ ꯏꯄꯨ ꯇꯥꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯐꯨꯀꯣꯡ ꯈꯨꯜꯗꯒꯤ ꯁꯤ ꯇꯥꯟꯅ ꯂꯥꯛꯄꯅꯦ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯌꯦꯗꯅ ꯑꯗꯨ ꯌꯨꯝꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗ꯭ꯔꯦ ꯏꯄꯨꯅ ꯈꯪꯕꯤꯔꯒꯗꯤ ꯀꯔꯣꯝꯗ ꯌꯨꯝ ꯈꯨꯟꯒ ꯇꯥꯒꯦ ꯇꯥꯛꯄꯤꯌꯣ ꯑꯍꯟꯗꯨ ꯈꯨꯝꯗꯤ ꯃꯉꯛꯇꯃꯛ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯁꯣꯝꯗ ꯌꯦꯡꯉꯨ ꯍꯥꯏꯗꯅ ꯌꯦꯡꯉꯤ ꯑꯀꯨꯠꯄꯗꯨꯗꯒꯤ ꯌꯦꯡꯊꯕꯗ ꯈꯔ ꯀꯨꯜꯂꯞ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯐꯖꯅ ꯌꯨꯝ ꯃꯜꯂꯕ ꯑꯃꯈꯛ ꯁꯥꯔꯤꯕꯗꯨ ꯎꯔꯔꯤ ꯌꯨꯝꯗꯨꯒꯤ ꯅꯥꯀꯜꯗꯁꯨ ꯀꯔꯤꯒꯨꯝꯕ ꯆꯥꯎꯔꯕ ꯏꯁꯥꯡ ꯁꯥꯡꯕ ꯁꯪꯒꯣꯏꯒꯤ ꯃꯑꯣꯡꯗ ꯑꯃꯈꯛꯁꯨ ꯂꯩ ꯏꯄꯨ ꯑꯩꯈꯣꯏꯁꯦ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯃꯥꯏꯕꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯍꯟꯖꯒꯦꯗꯅ ꯂꯥꯛꯄꯅꯤ
Ha, kari haiba. Mi mangki haiba. Pare dudi. Ai ni na koi na tirak liba mai bada. Ai gi tung ilau. Yum da changshi. Panthoi amadi. Tamubi makhoi ni magto ahal adugi matung inaduna sum changak. Halduna sum pushelak pana. Yonggi mangola duta kakalalle hairaga. Ufalani kak thana phamali. Nuga wakal loksing munna tauna aladuna panthoya sipu mamit atuna munna yeng. Hairak le tamubi duna. Khura. Khura aina dum kausirage. Aigi isani pa tongba kaubani pa macha makhak ngasidagi thabum amagi mamangda thibam khangdana leire. Adubu ipuna muktang laimi thalagi yengbiragadi phangnaba muktang honabiba yagadra. Yagani haibagi matagum mangagadu hai. Panthoidi mangona munni yengaga leibaduda alasina ai sibu mamangda ukraba jalaidana khalli. Khura kari sangadabano hausik hekta yengjage. Shiki sapi ama aduga nakhoina yamna pamjaba lei makhal ahum khakka purao. Sengdi aina dumak puthorak lagi. Seng khujok amaga. Sida sunatana nahak na mama araibi ama. Ahu mani khura ai hek isa pokshabani. Tongbado mahak mafum khangna mahangkibadagi ai isase leitabam khangdadana khuragi likhulli jaraklibasini. Ahladugi inkol nungaduda hauri palariba lairang singado madudagi apamba heklari tamubina aduga puselakli. Siki sapi adusu mahak phijida yepaga purakpadudi yaurumduna madusu piri. Madudagi ahladu mamit uisana yengli. Aduga mamit adu suksanna kariguma makhang mamit uisana hai. Bema mamlaraba kama kakta nasani paside lairene. Kari haiba khura ai isa phange laire haiba. Taptako nasani pashe phibamdi wanthuk soksaleda. Masi ngasidigi sayul muki manung asida phangnaba thiyaudrabadi mahak soidana taibang ngasi thadoklaga mangkhragani. Matam masuk kuirabase mahakpu thirakpa ngaidana lairi boire. Tin kang phadana napi singnang tin kang pharadana aphangba maya adusa namchana sari hairaga kayada wana nahakpu kauna tengtharaga lairidana. Khura ai sabu asuguba phibamduda hek lai boire ko. Ka o khongai tamubi dudi. Masaduda masabu phanglaroidra haibagi pakatpanasu masapum namak yomlarabani. Ahladu mamit pangthorak le hairaga. Bema sidi aina kanbang amaroi. Nakhoi aiba amaibi atopa thikro. Nakhoi ni yauro. Ai shase to shungi urabra. Ai urriba phiba masida ai khut yauksalubada. Ai su aphaba oiroi. Khura ai gi sadadi kanbiyo khura natradi atopa laiti hadana makhom khut ka sangna tingthoknak leima ida tharo maro on kapli hairaga tamubi al oirabani pa sigi makhong soklaga khurumli. Madudagi ahladusu mabuk ningaduda nungairaktrabagi maithongado nungsuk nungjanaduna hawlo ibema. Tasiyangnamak nangna pambayata yamata laitre hai taragadi laibak yengma tabani. Isugi thawai dudi kangadabani ni. Aduk naha oina phibam thina mahak laiba haunabra. Madudagidi mabuk ningadusu ahla sigi mafamda thajaba thamkre. Masa sibu soidana ahla sina phangnanabani haidana mahak kap laudana su haisari. Isa phangdi phawadi aidi khuragi yumsidagi hallaroi khurana phangnaba thibiduna aigi phamda sinabiyu haidana angaubi amaga pangkak oikre. Mana ngangliribadu tabada mafam asida karam tawna mahak laigadoribanu haidana panthoide khanba hokre. Matam asida mahak su khangning singlaktuna. Ipuwa karinomta hangjageba. Aigi pabagi amuktang maram amtang yengbiba yagadra. Nangi napana kari tawraba. Karino ni masiyan siba. Kay wangang nige.
Atai natida ibu. Ai ipado thabum amamukti suramlagani. Phibam sadana laikhidabani. Adubu matau karamna laikhidribano. Aduga aigi yumsida fatraba tinu laimu sienbugum aingondasu tattana otbugum tawri. Asigi maramdasu amukta yengbiyo. Alduna mami adu isalle hairaga katlariba taret senamadi lairang asigi matengna anirak suna katrabasu yengbiragedana mami usalaga yengi. Madudagidi yamna pakana hando masado brang lang songkalapani. Huis karino ibema sidia. Nakoi yumsidadi yamra tamthiraba patraba khwaidagi pattaba sajilai lairena ibema. Ha to kyaukshungi sajilai hairakpududa. Mahang nasai tamlakhiba pawdu pumnamak sumli haidana tamubisu khali kini yengli. Sajilai laire ibema nayumda sajilai lairi. Saji makukumba nakoi yumda laibra thamra. Maduna chilakpa laini ni sajilai. Haraiba lai nate madu thengnaruba midudi sidringai walaiti. Kari haiba ipo aisho adum siragadra ipo. Nangdi kui nati bema. Nangi sing laibana nanthoraktuna lakpase. Nang hinglabanini aigi nakta yawraklabanina. Sajilai makuttagi nanthokpa haiba sidabu oithoktabani. Adubu nangdi nanthokhtuna laklidana. Karisu khanduna ibema aigi nakta nang lairarabani. Tubungai ko napagi misi adugi matangdasu yenge. Mamilusilagi yengi. Humang ara tangay aladong pangthorai. Aduga hairakli saji ado sarubadagi amadi saji ado pusalakpadagi mapagi phibamdu ado yaukibani haidana. Mani purakhiba saji do mahangna halakibado anama matamda mapana sai. Maksu sabudi sai haibabu kaya thoina sadi. Maki masadusu sajilai na tong sinduna na thokpa ngamdana mahak adumak thawai kimkibani haksang mathek thikna sikibani haibana singba hairi. Madu tarubada sajilai selaba sajido maksu saki haidana hairi. Adubu ahalasina nangdi karisu tawraroini biyama. Napaduna usinwaina chatkrabanini. Ningamduna sikiba napagi thawaisu yung maduda sajilai na sienuna layirabani. Tauram achauba akanba mapangthoktrabadi nang yum maduda hanjanba haibase nahakki punsibu mangjaragedana nakhongna thongna changbaga amhani. Tunai biyama thawadu matangdi aina pangthokpirage. Yamna harauna panthoisu ahaladugi makhong sokna phanaba tawiyoidana haisari. Dubu panthoi mahak lakminariba tamubina mafam asida laithagadoribanina mahaksu thauram adubu pangthokpa loi faubadi mafam asida lairage khallaraduna ngasidagi sapchana makhoi anigi tompham safam ahaladuna pibirami. Mahaki yumdo manung changselagadi ka 8-9 suraga lairami thongna chaw. Beyama tu masigi ka asidane phamung ani laibani. Masida nakhoi lakminariba namana sane hiplo. Aina ne tu ashomda laiba kasin. Atay kasidi miya mata lainaba na teko. Sango pothajarong hak lamsang lakpagi waram lagani. Ayu ki sakti nakhoi sarak labra. Ani adusu sak chaning budi phawdri potharagi haidana sangkri. Makhoi ni sangkraba matungda ahaladuna karingumba maithong aduda mami yamadi taki. Harau mami takribra natragana matha sabagi mami takribra adudi kanana khangpona. Yasang lakpagi matamo silaki. Matamasida makhoi ni support harubadagi ngayak tumna ruraba mali haugalakli hairaga alsigi yum kayase waisit waring tawna mating pangbiri. Ahaladuna mahaki sang na lairiba sanggoyoy kayoy khasilaga lairiba dudu sangkre hairaga thoglak bandi. Adubu makhoi ani na wairam ga sisilaga mangola duda ngai na lairing ahalado thorakli hairaga yamna hatho du tamubigi mafamda hairi. Ibema hauksik nangina sani pa madugi thinabagi thabak ado pangthok hautrabadi phiyam silu selakadori. Aina hausikne phajana yengluraba matamda khangbani. Nakhoigi kaagi hek thangnaba kaadudana aikhoigi chakhum oigadabani.
ꯃꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯝꯃꯨ ꯑꯗꯨꯒ ꯏꯕꯦꯝꯃ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯪꯒꯤ ꯅꯃꯤꯡꯗꯨꯕꯨ ꯀꯔꯤ ꯑꯩꯒꯤ ꯏꯃꯤꯡ ꯇꯥꯃꯨꯕꯤ ꯀꯧꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯂꯥꯏꯊꯧ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯀꯗꯥꯏꯋꯥꯏꯗ ꯄꯥꯡꯊꯣꯛꯀꯅꯤ ꯈꯨꯔꯥ ꯑꯗꯨꯗꯤ ꯃꯪꯒꯣꯜꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯅꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯦ ꯅꯪꯅ ꯈꯪꯉꯔꯣꯏ ꯃꯪꯒꯣꯜ ꯑꯁꯤꯗ ꯅꯍꯥꯛ ꯋꯥꯏ ꯀꯣꯔꯤ ꯀꯣꯏꯅ ꯃꯇꯦꯛ ꯑꯃ ꯇꯩꯊꯣꯛꯎ ꯑꯩꯅꯅꯦ ꯂꯣꯏꯅꯃꯛ ꯄꯣꯠꯂꯝ ꯆꯩꯔꯝꯁꯦ ꯁꯤꯜ ꯂꯥꯡꯂꯒꯦ ꯑꯗꯨꯒ ꯑꯃꯅ ꯅꯪꯅꯦ ꯊꯕꯛ ꯑꯁꯤ ꯍꯣꯔꯦꯟ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯈꯖꯤꯛ ꯈꯔꯥꯛ ꯁꯣꯏꯕ ꯌꯥꯔꯣꯏꯗꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯆꯥꯅꯤꯄꯥꯕꯨ ꯀꯧꯗꯅꯒ ꯆꯦꯟꯈ꯭ꯔꯕꯗꯤ ꯇꯣꯛꯎ ꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯁꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯊꯥꯖꯔꯤꯕ ꯍꯩ ꯂꯩ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯗꯨꯕꯨ ꯊꯤꯔꯦ ꯍꯥꯏꯔꯒ ꯄꯨꯔꯛꯂꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯅꯕ ꯀꯟꯅ ꯇꯧꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯀꯔꯤꯕꯨ ꯊꯣꯡꯒꯗꯕꯅꯣ ꯈꯪꯗꯦ ꯍꯦꯟꯁꯥꯡ ꯐꯪꯉꯤ ꯃꯦꯟꯃꯥꯟ ꯇꯥꯗꯦ ꯄꯠꯂꯔꯕ ꯀꯪꯂꯔꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯝꯃꯤ ꯉꯥꯔꯤ ꯊꯨꯝ ꯊꯥꯎꯅꯆꯤꯡꯕꯁꯨ ꯈꯖꯤꯛ ꯅꯞ ꯅꯞꯇꯅ ꯂꯩꯔꯝꯃꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯆꯤꯡꯐꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯦꯡꯗꯤ ꯃꯔꯨ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗꯦ ꯂꯥꯏꯊꯧ ꯇꯧꯔꯤꯕ ꯑꯍꯟꯗꯨꯗꯗꯤ ꯍꯪꯂꯔꯣꯏꯒꯦꯗꯅ ꯃꯊꯪ ꯊꯪꯅꯕ ꯀꯥꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯦꯡ ꯄꯩꯈꯣꯏ ꯂꯩꯔꯝꯃꯤ ꯆꯦꯡ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯀꯥꯁꯤꯗꯕꯨ ꯐꯧ ꯍꯩꯗꯣꯛꯄꯗꯧꯅ ꯆꯦꯡꯁꯤꯅ ꯀꯥꯁꯤ ꯇꯪꯈꯥꯏ ꯆꯜꯂꯞ ꯑꯣꯏꯅ ꯍꯩꯗꯣꯛꯂꯒ ꯊꯝꯂꯤꯕꯁꯤꯕꯣ ꯁꯤ ꯍꯥꯏꯔꯒ ꯀꯣꯝꯄꯥꯛ ꯑꯃꯗ ꯆꯦꯡꯗꯨ ꯈꯔ ꯀꯣꯟꯅꯒꯗꯕ ꯂꯧꯔꯤ ꯍꯥꯏꯔꯒ ꯊꯣꯡꯀꯠꯅꯕ ꯂꯥꯛꯅꯔꯤ ꯑꯍꯜ ꯑꯗꯨꯅ ꯅꯥꯀꯜ ꯑꯗꯨꯗ ꯇꯥꯃꯨꯕꯤꯗꯨ ꯐꯝꯍꯜꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯂꯥꯏꯊꯧ ꯑꯗꯨ ꯇꯧꯅꯕ ꯇꯧꯔꯛꯂꯤ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯑꯩꯅ ꯂꯥꯏꯊꯧ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯅꯪ ꯅꯃꯤꯠꯇ ꯅꯆꯥꯅꯤꯄꯥ ꯎꯔꯛꯄ ꯌꯥꯏ ꯃꯗꯨꯕꯨ ꯀꯧꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯅ ꯆꯦꯟꯈꯤꯕ ꯌꯥꯗꯦꯀꯣ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯅ ꯀꯧꯗꯨꯅ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯅꯍꯥꯛ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕ ꯌꯥꯗꯦ ꯁꯤꯅ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯧꯔꯛꯂꯕꯁꯨ ꯂꯥꯏꯊꯧ ꯇꯧꯔꯤꯉꯩꯗ ꯈꯨꯝꯕ ꯌꯥꯗꯦ ꯅꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯂꯩꯒꯦ ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯏꯕꯦꯝꯃ ꯅꯃꯤꯠ ꯐꯅ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪ ꯅꯃꯤꯠꯇꯨꯗꯗꯤ ꯁꯪꯅ ꯅꯆꯥꯅꯤꯄꯥꯒꯤ ꯁꯛꯇꯝꯗꯤ ꯎꯔꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯐꯒꯅꯤ ꯈꯨꯔꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯔꯤ ꯑꯗꯨꯗꯤ ꯂꯥꯏꯊꯧ ꯍꯧꯔꯁꯤꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯗ ꯂꯩ ꯃꯅꯥ ꯈꯔ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯒ ꯍꯪꯒꯥꯝ ꯃꯔꯨꯔ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯔꯒ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯪꯒꯣꯜꯗꯨꯗꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯖ꯭ꯋꯥꯏ ꯍꯥꯏꯗꯨꯅ ꯆꯥꯏꯊꯣꯛꯏ ꯑꯗꯨꯒ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯟꯊꯕ ꯍꯧꯔꯛꯈ꯭ꯔꯦ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯃꯃꯤꯠꯇꯨ ꯄꯥꯡꯂꯒ ꯁꯨꯝ ꯂꯩꯕꯗꯣ ꯃꯁꯥꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯛꯂꯗꯨꯅ ꯃꯃꯤꯠ ꯎꯏꯁꯟꯈ꯭ꯔꯕꯅꯤ ꯇꯥꯃꯨꯕꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯝꯃꯝꯈꯤꯕ ꯑꯍꯟꯗꯣ ꯍꯧꯒꯠꯈꯤꯕꯒꯨꯝ ꯃꯈꯣꯜ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯦ ꯃꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯎꯔꯛꯀꯅꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯣꯏ ꯈꯜꯂꯔꯗꯨꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯂꯕ ꯑꯃꯒꯨꯝꯅ ꯎꯕ ꯍꯧꯔꯛꯂꯤ ꯎꯔꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯀꯤꯕ ꯐꯪꯕ ꯁꯛꯇꯝꯅꯤ ꯃꯆꯥꯅꯤꯄꯥ ꯇꯣꯡꯕꯒꯤ ꯁꯛꯇꯝ ꯅꯠꯇꯦ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗ ꯎꯔꯛꯈꯤꯕ ꯁꯛꯇꯝ ꯑꯗꯨꯃꯛ ꯃꯆꯥꯅꯤꯄꯥꯅꯕꯨ ꯑꯣꯛꯅꯈꯤꯕ ꯈꯣꯌꯨꯝ ꯂꯥꯏꯗꯨꯅꯤ ꯃꯁꯝ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯂꯦ ꯍꯥꯏꯔꯒ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯒ ꯂꯦꯞꯄꯒ ꯂꯩꯕ ꯀꯩꯅꯣ ꯃꯆꯤꯟꯗꯨꯗ ꯁꯣꯜꯂꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯔꯛꯀꯗꯕꯒꯤ ꯇꯧꯔꯤ ꯇꯝꯕꯗꯨꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯗ ꯇꯁꯦꯡꯗꯨꯃꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯜꯂꯒ ꯀꯥꯈꯠꯂꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯇꯧꯔꯒ ꯆꯥꯏꯔꯤ ꯃꯗꯨꯗꯒꯤꯗꯤ ꯀꯥꯔꯛꯄ ꯐꯥꯎꯕꯗꯤ ꯀꯥꯔꯛꯇ꯭ꯔꯤ ꯇꯞꯅ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥꯡꯃꯛꯇꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯇꯣꯡꯕꯒꯤ ꯁꯛꯇꯝ ꯂꯦꯞꯁꯤꯜꯂꯛꯏ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯅꯤ ꯈꯣꯡꯒꯩꯗꯅ ꯇꯧꯔꯤ ꯃꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯅ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯈꯨꯗꯥꯡꯗ ꯄꯥꯏꯔꯤ ꯃꯗꯨꯗꯒꯤ ꯋꯥꯈꯜ ꯑꯣꯏꯔꯛꯇꯨꯅ ꯈꯨꯝꯗꯦ ꯃꯃꯤꯠꯇꯤ ꯃꯄꯤꯔꯥ ꯆꯦꯅ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯤꯕ ꯌꯨꯔꯤ ꯃꯈꯥꯗꯨꯗ ꯂꯦꯞꯂꯔꯤꯕ ꯃꯆꯥꯅꯤꯄꯥꯒꯤ ꯁꯛꯇꯝꯗꯨꯗ ꯌꯦꯡꯂꯤ ꯃꯥꯏꯕꯗꯨꯅ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯜꯂꯦ ꯍꯥꯏꯔꯒ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯋꯥꯍꯪꯀꯌꯥ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯂꯥꯏꯅ ꯆꯦꯟꯈ꯭ꯔꯕ ꯃꯆꯥꯅꯤꯄꯥꯗꯨꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ
ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯑꯍꯜ ꯑꯗꯨ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯂꯥꯎꯅ ꯆꯥꯏꯁꯤꯜꯂꯤ ꯊꯥꯡꯅ ꯃꯤꯀꯨꯞꯇ ꯍꯧꯖꯤꯛꯇ ꯇꯣꯡꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯕꯗꯨ ꯃꯨꯁꯤꯟ ꯃꯨꯈꯩ ꯉꯁꯥꯏꯒꯤ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯤ ꯍꯥꯏꯔꯒ ꯈꯪꯍꯧꯗꯅ ꯀꯟꯅ ꯂꯥꯎꯔꯦ ꯍꯥꯏꯔꯒ ꯄꯥꯏꯁꯤꯟꯈꯤ ꯀꯗꯥꯋꯥꯏꯗꯅꯣ ꯄꯥꯏꯁꯤꯟꯈ꯭ꯔꯤꯕ ꯁꯪꯒꯣꯏ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯔꯨꯝꯗ ꯈꯨꯔꯥ ꯁꯪꯒꯣꯏꯁꯤꯒꯤ ꯃꯔꯨꯝꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗ ꯏꯆꯥꯅꯨꯄꯥ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯄꯟꯊꯀꯣ ꯊꯋꯥꯏꯁꯦ ꯀꯌꯥꯗ ꯂꯨꯈ꯭ꯔꯕꯅꯣ ꯍꯧꯖꯤꯛ ꯅꯃꯤꯠꯃꯛꯅ ꯎꯔꯤꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯤꯕ ꯅꯃꯥꯡꯃꯛꯇꯗ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯅꯅꯤ ꯅꯆꯥꯅꯨꯄꯥ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯌꯥꯗꯦ ꯁꯤꯗꯁꯨ ꯅꯠꯇꯅ ꯏꯕꯦꯝꯃ ꯊꯧ ꯑꯁꯤ ꯍꯧꯖꯤꯛꯈꯛ ꯇꯧꯔꯒ ꯃꯥꯏꯄꯨꯅꯅ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯈꯔ ꯂꯥꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯁꯦꯡꯕꯗꯣ ꯈꯪꯒꯗꯧꯔꯤꯕꯅꯤ ꯆꯌꯣꯜꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ ꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯈꯪꯍꯧꯗꯅ ꯏꯃꯨꯡꯗꯒꯤ ꯏꯃꯥ ꯍꯥꯏꯗꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯀꯅꯥꯅꯣ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤ ꯇꯥꯃꯣꯏꯅꯤ ꯃꯊꯕꯥꯛꯇꯣ ꯃꯈꯨꯠꯅ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯃꯤꯍꯨꯜ ꯗꯪ ꯆꯣꯡꯅ ꯂꯩꯔꯤ ꯀꯩꯗꯧꯔꯤ ꯅꯨꯄꯤ ꯃꯆꯥ ꯏꯄꯨ ꯁꯖꯤ ꯂꯥꯏ ꯍꯥꯏꯕꯗꯣ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯦ ꯑꯩꯅ ꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯇꯨꯡꯗ ꯂꯦꯞꯂꯝꯂꯤꯕꯗꯤ ꯑꯩ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯅꯤ ꯀꯔꯤ ꯁꯖꯤ ꯂꯥꯏ ꯂꯩꯍꯧꯔꯦꯕ ꯑꯍꯜ ꯑꯗꯣ ꯃꯈꯨꯗꯩ ꯃꯆꯤꯜ ꯑꯗꯣ ꯅꯃꯩꯒꯤ ꯌꯦꯞꯇꯕꯤꯗ ꯄꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯠꯁꯨ ꯍꯥꯏꯗꯅ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯁꯣꯟꯈꯤꯕꯒꯤ ꯃꯈꯣꯟꯗ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯪꯉꯨ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯤꯑꯣꯏ ꯀꯔꯤꯑꯣꯏ ꯅꯪꯒꯤ ꯅꯇꯨꯡ ꯁꯨꯝ ꯏꯟꯅꯔꯛꯂꯝꯕꯖꯥꯠꯅꯤ ꯂꯥꯛꯂꯔꯣꯏ ꯊꯣꯔꯛꯂꯔꯣꯏ ꯆꯠꯈ꯭ꯔꯕꯅꯤꯀꯣ ꯅꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯂꯒꯅꯤ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯃꯥꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯊꯧꯁꯨ ꯄꯥꯡꯊꯣꯛꯁꯤ ꯊꯧ ꯑꯅꯤ ꯌꯥꯟꯁꯤꯟꯅꯔꯒ ꯄꯥꯡꯊꯣꯛꯄꯗꯨꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯆꯔꯛ ꯆꯍꯤꯡꯅꯔꯛꯀꯅꯤ ꯆꯠꯂꯣ ꯅꯈꯣꯏꯅꯤ ꯆꯪꯂꯒꯅꯦ ꯆꯥꯛꯈꯨꯝꯗꯨꯗ ꯂꯩꯃꯤꯟꯅꯔꯨꯔꯣ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯤꯔꯅꯤ ꯍꯣꯏ ꯈꯨꯔꯥ ꯍꯥꯏꯔꯒ ꯇꯥꯃꯣꯏꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯉꯩ ꯆꯪꯈ꯭ꯔꯦ ꯑꯍꯜ ꯑꯗꯣ ꯅꯤꯡꯁꯥꯁꯨ ꯃꯄꯤ ꯍꯣꯟꯈꯩ ꯉꯁꯥꯏ ꯁꯪꯒꯣꯏ ꯃꯆꯤꯜꯗ ꯄꯥꯏꯁꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯊꯥꯡꯅꯝ ꯃꯤꯀꯨꯞꯇ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯪꯊꯣꯛꯂꯝꯃꯤ ꯍꯥꯏꯔꯒ ꯁꯥꯎꯔꯥꯡꯅꯕ ꯃꯥꯏꯊꯣꯡ ꯑꯃ ꯄꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯁꯪꯒꯣꯏꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ ꯏꯅꯦ ꯇꯥ ꯇꯣꯡꯕꯒꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯏꯕꯦꯝꯃ ꯑꯩ ꯀꯤꯔꯦ ꯁꯤꯟꯁꯤꯅ ꯍꯥꯏꯒꯗꯕ ꯏꯃꯥꯡꯃꯛꯇꯗ ꯊꯣꯔꯛꯂꯝꯂꯤꯕꯅꯤꯅꯦ ꯑꯗꯨꯒ ꯏꯕꯦꯝꯃ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯃꯪꯗ ꯎꯈꯤꯕꯗꯣ ꯃꯗꯨꯃꯛ ꯑꯍꯜꯁꯤꯅꯁꯨ ꯈꯪꯉꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯃꯗꯨ ꯂꯥꯏꯅꯤ ꯃꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯕꯨ ꯁꯦꯝꯕꯅꯤ ꯍꯥꯏ ꯊꯧꯔꯝꯁꯤ ꯇꯞꯅ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯔꯒ ꯈꯔ ꯂꯥꯛꯁꯤꯟꯕꯗꯒꯤꯅꯦ ꯁꯣꯏꯗꯅ ꯐꯪꯒꯅꯤꯅ ꯊꯥꯖꯕꯗꯤ ꯄꯤꯔꯤ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯆꯥꯛꯁꯤ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯇꯥꯗ ꯇꯣꯡꯕꯗꯨꯕꯨ ꯐꯪꯂꯦ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯁꯤ ꯑꯩꯒꯤ ꯊꯧꯔꯝꯗꯨꯃꯁꯨ ꯏꯅꯦ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯁꯤ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯀꯤꯕꯅ ꯏꯁꯥꯁꯦ ꯊꯨꯝꯍꯠꯂꯦ ꯍꯧꯖꯤꯛꯇꯁꯨ ꯏꯇꯨꯡꯁꯤꯗ ꯁꯪꯁꯪꯅ ꯇꯥꯏꯕꯪꯒꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯑꯩꯉꯣꯟꯗꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯃꯃꯤꯠꯇꯨꯅꯗꯤ ꯈꯥꯅ ꯌꯦꯡꯉꯛꯏ ꯃꯍꯥꯛ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯑꯩꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯄ ꯏꯟꯅꯔꯛꯄꯁꯨ ꯇꯧꯗꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯤꯗꯩꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯕ ꯍꯧꯖꯤꯛꯇ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯨꯗꯤ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯍꯜꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯃꯈꯣꯏꯅ ꯄꯔꯞ ꯊꯣꯛꯑꯒ ꯈꯨꯔꯥ ꯏꯄꯨ ꯍꯥꯏꯗꯅ ꯀꯧꯏ ꯑꯍꯜ ꯑꯗꯣ ꯃꯈꯨꯠ ꯌꯦꯠꯊꯪꯗ ꯄꯥꯏꯁꯤꯜꯂꯦ ꯍꯥꯏꯔꯒ ꯁꯪꯒꯣꯏ ꯃꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯈꯨꯔꯥ ꯆꯦꯟꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯑꯍꯟꯗꯨꯕꯨ ꯁꯧꯔꯦ ꯍꯥꯏꯔꯒ ꯄꯨꯁꯤꯜꯂꯛꯂꯤ ꯀꯩꯗꯧꯕꯤꯔꯤꯕꯅꯣ ꯑꯩꯁꯨ ꯍꯧꯔꯝꯗꯅ ꯅꯪꯒꯤ ꯅꯆꯥꯅꯤꯄꯥ ꯆꯦꯜꯂꯤꯕ ꯂꯥꯏꯗꯨꯒꯅꯦ ꯁꯪꯒꯣꯏ ꯃꯔꯨꯝ ꯑꯁꯤꯗ ꯑꯩ ꯅꯝꯅꯔꯨꯔꯤꯕꯅꯤꯅꯦ ꯈꯖꯤꯛꯇꯗ ꯉꯥꯏꯕꯅꯤ ꯑꯩꯕꯨ ꯃꯍꯥꯛꯅ ꯊꯋꯥꯏ ꯁꯠꯀꯗꯕ ꯑꯩꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯒꯤ ꯈꯪꯖ ꯍꯩꯖꯕ ꯀꯜꯂꯕ ꯂꯥꯏꯁꯣꯟ ꯂꯩꯋꯥ ꯀꯌꯥ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯅꯝꯕꯅꯤ ꯃꯉꯛ ꯁꯝꯅꯨ ꯃꯦꯠꯂꯒ ꯑꯩꯅ ꯐꯥꯔꯕ ꯃꯇꯝꯗꯅꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯁꯝꯁꯤꯡ ꯑꯗꯨꯅ ꯌꯦꯠꯁꯜꯂꯤ ꯍꯥꯏꯔꯒ ꯆꯤꯡꯊꯠꯂꯛꯂꯤꯕꯅꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨꯁꯨ ꯂꯤꯟꯒꯨꯝꯅ ꯌꯦꯠꯄ ꯀꯜꯂꯤ ꯆꯪꯉꯨ ꯉꯁꯤꯒꯤꯗꯤꯅꯦ ꯃꯈꯥ ꯇꯥꯔꯔꯣꯏꯁꯤ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ ꯌꯥꯝꯅ ꯑꯩꯅꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯗꯅꯕ ꯂꯥꯏꯊꯧ ꯇꯧꯔꯝꯈꯤ ꯑꯗꯨꯒ ꯆꯪꯉꯛꯏ ꯅꯈꯣꯏꯅꯤ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯝꯃꯣꯀꯣ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯆꯪꯈꯤ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯊꯧ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯅ ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤ ꯑꯍꯨꯝꯂꯛ
ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ? ꯑꯍꯜ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯇꯣꯡꯕꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯍꯜ ꯑꯁꯤꯕꯨꯁꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯍꯜ ꯑꯗꯨ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯔꯒ ꯌꯦꯜꯂꯛꯄ ꯐꯤ ꯑꯉꯧꯕꯗꯨꯅ ꯌꯦꯠꯁꯤꯜꯂꯦ ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯆꯥꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯥꯃꯣꯕꯤꯗꯨꯁꯨ ꯀꯨꯐꯦꯠ ꯀꯨꯐꯦꯠ ꯌꯦꯡꯉꯤ꯫ ꯄꯥꯟꯊꯣꯏꯅ, "ꯏꯄꯨ, ꯀꯅꯥꯅ ꯌꯦꯠꯄꯤꯔꯛꯂꯤꯕꯅꯣ ꯑꯗꯨꯕꯨ?" "ꯑꯩꯅ ꯌꯦꯠꯂꯤꯕꯅꯤꯅꯦ꯫ ꯏꯄꯨꯁꯨ ꯌꯥꯝꯅ ꯍꯩꯕꯣ." "ꯍꯥꯏꯕꯤꯌꯝꯃ, ꯑꯩꯁꯦ ꯗꯣꯛꯇꯔ ꯑꯃꯅꯤꯅꯦ." "ꯀꯔꯤ ꯍꯥꯏꯕ? ꯏꯄꯨꯁꯤ ꯗꯣꯛꯇꯔꯅꯤ ꯍꯥꯏꯕ?" "ꯃꯥꯅꯤ꯫ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯍꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯗꯣꯛꯇꯔ ꯑꯣꯏꯅ ꯂꯩꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯆꯍꯤꯁꯤ ꯌꯥꯝꯁꯜꯂꯛꯄꯗꯒꯤ ꯄꯣꯊꯥꯔꯔꯦ ꯍꯥꯏꯔꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯤ." ꯇꯥꯃꯣꯕꯤꯅ, "ꯈꯨꯔꯥꯗꯤ ꯗꯣꯛꯇꯔꯁꯨ ꯑꯣꯏꯕ, ꯑꯃꯥꯏꯕꯁꯨ ꯑꯣꯏꯕ, ꯗꯣꯛꯇꯔ ꯃꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ." "ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯌꯥꯏꯗ꯫ ꯅꯈꯣꯏꯒꯤ ꯅꯁꯥꯗꯅꯦ ꯂꯥꯏ ꯇꯤꯟꯒꯤ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯕꯤꯗꯧꯔꯤꯕꯅꯤꯗ." "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯔꯥ, ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯈꯣꯡꯈꯨꯜꯗꯗꯤ ꯗꯣꯛꯇꯔꯗ ꯁꯍꯔꯗ ꯆꯠꯄ ꯉꯝꯅꯗꯗꯅ ꯇꯨꯔꯥ ꯇꯨꯡꯉꯩ ꯅꯥꯕ ꯀꯣꯡꯒꯥꯏ ꯑꯃ ꯂꯩ꯫ ꯈꯨꯔꯥꯅꯅꯦ ꯆꯠꯂꯒ ꯂꯣꯏꯅ ꯌꯦꯡꯕꯤꯔꯁꯨ ꯌꯥꯔꯅꯤ." "ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯩ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯊꯧ ꯁꯤꯃꯇꯪ ꯂꯣꯏꯔꯦ ꯍꯥꯏꯔꯒꯅꯦ ꯆꯠꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯗꯨ ꯂꯦꯝꯅ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯒꯅꯤ꯫ ꯍꯤꯗꯥꯛꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕꯁꯤꯅ ꯆꯥꯅꯕ ꯑꯣꯏꯔꯕꯗꯤ ꯂꯣꯏꯅ ꯂꯦꯝꯅ ꯄꯤꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ." ꯍꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯅ ꯄꯥꯡꯊꯣꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯆꯥꯛ ꯆꯥꯅꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯟꯗꯨꯗꯤ ꯃꯈꯣꯏꯅꯤ ꯆꯪꯈꯤꯕꯒ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤ꯫ ꯀꯩꯗꯧꯕ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯗꯅ ꯀꯤꯈ꯭ꯔꯒꯅꯤꯗꯅ ꯍꯥꯏꯔꯝꯗ꯭ꯔꯤꯕ ꯖꯥꯠꯂꯥ?